Chin State Junta gi Lanmi kuntrarom Hatkhre. Chin State ki Tidim Township ta leiba Junta gi kem amada resistance forcing the surrender tau haibada yadaba Junta gi Lanmi amade police kuntrarom hauki balaibak pokpa numit ta Hatkhre haire. Chin National Army Civic Defense Militia amade Chin Land Defense Force ahumna Falam lambi da India ngam khai nakna leiba tiagen ke madu attack chathake. Junta na Salailin Bawi haiba mafamda air strike amade bom kaya kapsinduna attack chatharakhraba matung Chin resistance kangbuna junta gi ke mase numit mangani supna khut thoknaraba matung loksin khe militia kangbugi wangang loy amana phongdorokbada tiagin village ta junta gi Lanmi sing 2022 dagi kem hangduna leirakhe Chin resistance forcing na ke masi manga suboi na landaba da loksin bangam khivane kem loksin ba sida junta gi Lanmi kuntrarom hatpagi mathakta khusu khulai kaya amasu phangba ngamkhe kem adu Chin resistance forcing na question duna thamlaba matung junta gi Lanmi sing changjarakna ba hairakhe maduda junta gi Lanmi taraga ni thoi amade police officer taraga ni pan na kem madu ngak senduna surrender tau haiba yadana laikhe maduda drone gi bomb season aduna attack sathabada junta Lanmi sing adu hatkhe lan asida Chin resistance fighter ni pan se hiwaga loina na fighter ni furom na asoga pan nangkhe kemasi loksin khre haiba pauta baga sagain region ge kale township ta leiba junta gi Lanmi hompurom tiagen kem tam na changsi lakhre haire resistance forcing na kale ga fauna ba lambi haukiba tha ni romasi hangdong na ba thaurang tawduna lakle tiagen kem gi manakta leiramba khunja sing masa masa gi mayumda halakpa yaragani haina Chin resistance force na khangan khre mamang the resistance forcing na Chin state ke Reziwa Waibula Henaring Sarukhuwa Muikimno Lailen pi amade Rekadar town sing junta gi makhuta gi loksin bangam khre haire